Waqf Board Manipur gi makhada laiba Mantri Pukrida laiba madrasa ani Darul Ulum amadi Jamia Islamia Kairang Khomidok anida MSA na yengsinkhre. Narul Ulum Mantri Pukrida laiba madrasa mafam aduda madrasa ma oibagi niti niyom kaina leiramba thengnakhi. Hanna madrasa gi lam oiramba mafam su yonthokraga atoppa lanayum saduna leihoba thengnarakhi amadi madrasa adu toilet maram chahaudre loinana madrasa ma oibagi leifam thokpa potlam sing amata leiramdre. Madrasa gi lamda dukana ma fambasu thengnarakhi loinana laikai adugi miyoi singna fongdorakpada madrasa adu Ramzan mamangdagi kana amata laktre madugi mamangda Mufti Anwar Kobo oza amana marak takpi tambiri haina fongdorakhi laikai miyamna makhatana khul asida leiriba madrasa se hinghaningba madi mamangda toramba madrasa adumna tawhaningbagi apambasu fongdorakhi Jamia Islamia Kairang Khomidoki hariba madrasa asidasu oza taruk thabirakhi adugi matungda oza amadi sunglak lakhidre oza mangadi leirami haina fongdorakhi loinana hariba oza sing asisu declaration form thazinduna amata laktre English ani kunmanga gi June July adwaidagi oza sing adusu English Mathematics ki oza madrasa committee khangandana lauthokpikhi loinana hapningba matamda oza hapchinba lauthokningba matamda oza lauthokpa sanaduna tawrakpadagi madrasa committee na hariba oza sing asi thabira anu haikiba laikhre hainasu madrasa committee gi ustad singna thamlakhi loinana English angani kunmanga da yenaba pirakpa lairik singsu oza leitabana maramoiduna handokhi habagi wafam su thamlakhi hariba wafam sing asi MSA Manipurna madrasa sing asi da chatlaga yengsinlubada thengnarakibani hairi masida MSA Manipurna haizaninglabadi asigumba thawong asi leiraba fawbada Waqf Board Authority na karimata hanna yengdana Tawningba tawba mawongda leiraba fawbada tumina leithokpa haiba asi MSA Manipurna hakchinna lawbaga loinana akanma mawongda condemn tawi atubada January ba miyoi sing asigi mathakta action lawgadabani amadi makhatana MSA Manipurna lakpada miyamnasu mating pangbiyo haina MSA Manipurna appeal tarakli